Akisbani Imphal, Nolini Devi na pau pajari, ahanbada maruiba pau. Rajapal Dr. Nazma Heptulana Manipur Bidhan Sabha gi mipam mathangta August 10 dagi kokre. Manipur da ngarang dagi haukiba total lockdown amasung curfew na maram oiduna ngasi Imphal amasung akoibada leiba lambi sing pungtak takle. Haukiba pung kun marida lebak asida COVID-19 na naramba mioi lising kuntra mari satruk ani naba phakre. Naba pharakpagi sang sada humpum doi dasmik mari mangane. COVID-19 laisat marakta August 15 gi ningtam numit palan pangthoknaba sarkarna akupa chana kanglon lauthokle amasung Assam amasung Bihar da isawgi phibam phagalakpa leitre Assam da jila kuntaruki mioi lakuni panlom isawgi awaba mayoknari Manipur ki Rajapal Dr. Nazma Heptulana Taramathoi suba Manipur Bidhan Sabha gi Taramathoi suba mifam mathangta August 10 dagi kokre masigi matangda Manipur Legislative Assembly gi Secretary na notification ama thokre Marak asida Manipur Legislative Assembly gi Secretary na thokpa order amagi matung ina Assembly Secretary ta leiba staff pumnamakta lagliba Manipur Bidhan Sabha gi nongjo mifam gamari leinana mana tawgadaba mathoksing sinakre Officer Laktuna Mathau Tauragataba staff sing asida natana Adhyaksa Birodhi Lujingba amasung Upadhyaksa gi PS amasung staff sing su yauri. Manipur da ngarang nungthildagi haukiba total lockdown amasung curfew na maram oiduna ngasi Imphal amasung akoibada leiba lambi sing pungtak takle. Lockdown manungta lambi da thorokpa sing maruoiba mafam kayada police na check tawri. Kaithel amasung dukana singbasu hangnaba udre. Total lockdown asi tha asigi kuntra phawba chanagani. Lockdown leiringai manungda chanagadaba kangron amasung tawba yaba yadaba singsu sarkarna lauthokre. Manipur gi ngamkhai sahar moridasu lockdown amadi curfew mapung phana chathari. None amasung Tamenglong jila singdasu lockdown amadi curfew na maram oiduna miyamna yumdagi mapan thoknadre. Kaithel amadi lambi sorok sing punghang hangle hairi. Imphal gi jenim sangasi sample sahum humputara test tawbada mioi ahum positive oire More gi Saibom Primary School da quarantine tawduna leiba Bihar dagi lakpa mioi amasu COVID-19 positive oire hauji More Hospital da COVID-19 positive oiba mioi ani layengli District Magistrate Thaubalna jila asigi mafam khara COVID-19 gi containment area ni haina lauthokre mafam sing adudi Lilong Turel Ahanbi Atokhong Gram Panchayat ki ward number amadagi 12 phawba amasung Lilong Municipal Council gi ward number amadagi 3 phawba Thaubal gi Amurai Lekai amasung Thaubal Kiam Sipai ni Jila asitagi hana COVID-19 positive oiba singa samnaruba mitaru positive oirakpadagi thaurang asi lokhalakpani hairi Surasanpura leiba lanai diagnostic laboratory amada thabak tawba kumbi thingel lekai dagi mioi ama COVID-19 positive oiba thengnabadagi mahakbo COVID care center amada thamkre hairi Bishnupur ki chief medical officer na thokpa cherol amana hai mioi eseki imung manung ki mi sing amasung mahaka sokna samnaramba mioi sing kumbi amasung thinungai area da thiri imung ki mioi sing adu home quarantine tawnaba khangan khre hairi marak asida Maki imung ki mioi sing amasung maka sokna samnaruba pumnamak test tawbada negative oide jila sinba thungbada akanba surveillance athagani hairi Amaromda Surajanpur gi private clinic amada mi ama COVID-19 positive oirakpaduga mari leinana jila adugi chief medical officer na hariba clinic aduda July 13 dagi July 10 phawbada lakramba mioi samayangkai thidokduna sample test tawnaba khangankhre Mizoram da coronavirus ke noba case taruk amagasu lakhibaga loinana raja tu da COVID-19 gi apunba case masing sahum kunthani thoi sure haukiba pung kunmari asida anaba mari su naba phakre raja tu da hujik phawbada COVID-19 na naba mioi sama marphu humdoi naba phakre hujik active case samani phuma pan leidi Nagaland tangasi ayuk COVID-19 gi anoba case humpu humdoi thengnakibaga loinana raja tu gi apunba COVID-19 gi case masing lising amasani kuntha taret yaure Haksel Mantri SP Phom Nahai Anaba Sangma Kunthadi Naba Phakibaga Loinana Haujik Raija du the active case Satret Taret Lady Meghalai Tangarang Numidang COVID-19 and Naba Mui Amagasu Sikibaga Loinana Raija du the Lena Sidagi Sikiba Migi Masik Manga Sure
BSF की मियोई मापन आर्म फोर्सेस की मियोई मंगा अमसुंग मिसम निपान सु नौना COVID-19 पॉजिटिव ओइबा थेंगनरे राज्य की अपुनबा केस संगमा यांखै मापन की मनुंगदा मियोई मरफु तरेट नाबा फखरे अदुगा मंगाना सीखरे हौजिक एक्टिव केस सामरी हुंफु तरेट लेडी ताबिरिबा पावसी आकाशवाणी इम्फालदगिनी हौखिबा पुंग कुनमरीदा लेबाक असिदा COVID-19 ना नारंबा मियोई लिसिंग कुंथ्रा मरी सातुक अनि नाबा फखरे लेबाक असिदा लैना असि संदोरकपदगी हौजिक फावबदा मसिना नोंमगी मनुंगदा ख्वाइदगी याम्बा सांगदा नाबा फरकपा ओइदी मसिगा लोइनाना लेबाक असिदा COVID-19 ना नारंबदगी फरकपा मिगी मसिंग लाख 9,938,9 यौदे नाबा फरकपगी सांग सादा हुंफुमदोइ दशमिक मरी मंगानी सरकार हाइडी हौखिबा पुंग कुनमरीदा COVID-19 के अनोबा केस 9,940 लाखपगा लोइनाना लेबाक असिदा COVID-19 के अपुनबा केस मसिंग लाख 12,938,995 यौदे हौजिक एक्टिव केस ओइरिबा केस लाख 9,995 लेडी नौमा खक्तदा मियोई 7,900 सिबगा लोइनाना लेबाक असिदा COVID-19 ना नाबदगी सिकिबा मिगी मसिंग 9,900 अमा यौरे सिबगी सांगसी हौजिक हंथरक्तुना सादा 2.38 लेरे इंडियन काउंसिल ऑफ मेडिकल रिसर्च ICMR ना हाइडी हौखिबा पुंग कुनमरीदा लेबाक असिगी तोंगान तोंगानबा लेबोरेटरी सिंगदा कोरोना वायरस के सैंपल पुना लाख 3,9,2 सानिपान अमा टेस्ट तौखी हौजिक फावबदा लेबाक असिदा कोरोना वायरस की टेस्ट तौखिबा सैंपल मसिंग कोटी अमा लाख 59,9,9 सुरे हक्सेल मंत्री डॉक्टर हर्षवर्धन हाइरे मियोई लाख 10 की मनुंगदा येंगनबदा लेबाक असिदा COVID-19 ना नाबा अमदी सिबगी सांग मालेम की अतै लेबाक संगदगी हंथरी संघाई कोऑपरेशन ऑर्गेनाइजेशन की हक्सेल मंत्री संगी मिफमदा वांगांगबदा डॉक्टर हर्षवर्धन हाई हौजिक फावबदा लेबाक असिदा RT-PCR टेस्ट कोटी अमा मकाईगी मथक्ता पांगथोखरे अमसुंग नोंगमदा लाख 10 टेस्ट तौनबा थौरांग तौरी COVID-19 अनाबसिंग लायेंगनबा फार्मा कंपनी सिप्लाना एंटीवायरल ड्रग फेविपिराविर पुथोकलगनी सरकार की मखोक थोंगबा रिसर्च इंस्टीट्यूट काउंसिल ऑफ साइंटिफिक एंड इंडस्ट्रियल रिसर्च CSIR ना सिप्ला की दमक ममल काहेना संगदबा टेक्नोलॉजी ट्रांसफर तौदुना थौरांग असिदा मरु ओइबा थौदांग लौदी CSIR IRCR की डायरेक्टर डॉक्टर S चंद्रशेखर नहाई इंस्टीट्यूट असिना पीरिबा टेक्नोलॉजी असि यामना फै अमसुंग ममल इवांग वांगदे महंग नहाई मसिना कंपनी असिबो अतेनबा मतमगी मनुंगदा ड्रग सांग यामना पुथोकपा ngamhalle CSIR की डायरेक्टर जनरल डॉक्टर शेखर मंदे नहाई COVID-19 मुथतनबा हिदाक पुथोकनबा CSIR ना उद्योग असिगा पुन्ना थबक तौमिनरी एंटीवायरल ड्रग फेविपिराविर असि COVID-19 नाबसिंगदा क्लिनिकल ट्रायल तौबदा माइल अमसुंग मॉडरेट ओइबसिंगदा अखनना कानबा फंगले COVID-19 लाइचत मरकदा ऑगस्ट 15 के निंगतम नुमित पालन पांगथोकनबा सरकारना अकुपा चटना कांगलोन लौथोखरे कुमसी सही की पालन थौरम असिदा प्रधानमंत्री ना लाल किलादगी वांगांग बगलविनना गार्ड ऑफ ऑनर जाति की फिराल पायहनबा जाति की इसै सकबा अमदि मचो अहुम की बेलून सिंह थगतपना सिंह बतौगनी राज्य सिंह अमदि यूनियन टेरिटोरी सिंह की चीफ सेक्रेटरी सिंह द इबा चिठी अमदा होम अफेयर्स मंत्रालय ना हाई निंगतम नुमित की पालन थौरम निंगथीना पांगथोकदबनी अदुमैनमक राज्य सिंह जिला सिंह अमसुंग पंचायत की अथॉरिटी सिंहदा अकुपा वारोल यावरबा हुकुम पीरदुना मंत्रालय असिना पालन थौरम असिदा फिजिकल डिस्टेंसिंग की नियम सुक्सोय सोयदना ngakpaga loinana miyamna pundanabasuk khanghalli मंत्रालय ना हाई मियाम तिनबा हंतानबा डिजिटल टेक्नोलॉजी सिजिनगदबनी गृह मंत्रालय ने पीबा चटना कांगलोन की मतुंग इना लाल किलादा पांगथोकपा निंगतम नुमित की थौरमदा COVID-19 थेंगनबदा डॉक्टर सिंह हेल्थ वर्कर सिंह सैनिटेशन वर्कर सिंह लौरिबा थौदांगबु सकखंगबिबा ओइना मखोइबसु बाटन तौनबा वाफम फोंदोकले आत्मनिर्भर कैंपेन की मतंगदा मियामदा निंगथीना खंगनबसु सरकारना राज्य सिंह अमसुंग जिला सिंगी अथॉरिटी सिंहदा हाइरी फॉरेस्ट अमसुंग एनवायरनमेंट मंत्री प्रकाश जावड़ेकर ना हाइरी भारतपु असंग अमाना थनबा लेबाक अमा ओइना सेमगतनबा सरकारना होनरी मांगना हाई 2019 फावबदा सोलर प्लांट सिंगदगी मई मेगावाट लाख अमा पुथोकनबा पांदम थमली 2019 फावबदा मपुंग फाबा ग्रीन रेलवे ओहेनबसु पांदम थमली मांगना हाई सोलर एनर्जी की लमदा अमुक्ता ओइखिद्रिबा सांगदा थबक पाइखतनरकली मंत्री ना हाई 2013 फावबदा लेबाक असिदा सोलर एनर्जी पुथोकपगी सांग गीगावाट 2.3 ओइरंबदु हौखिबा चहीगी अक्टोबर था फावबदा गीगावाट 53.3 हेनगतले मांगना हाई
एशिया की ओइना ख्वाइदगी चाउबा मेगावाट 7 की सोलर पावर प्रोजेक्ट मध्य प्रदेश की रेवाटा होख्रे ngaksil amasung leibaki security hena mapangkal kankhathanaba bharat ka lamgi ngamkhai tainaba leibak singdagi miyangbi sijinanaba potchei leibada sarkarna atingba thamle order amada department of expenditure na hai bharat ki ngaksil natraga haktingnana natraga nakoinana leibak asigi security ga mari leinaba wapam singda yumpham oiraga bharat ka lamgi ngamkhai tainaba leibak singna makhoi gi pothok yonaba mamal hulakpada atingba thamba ngamnaba sarkarna general financial rules lisingani taratare dokle ngaksel mantri rajnath singna israel gi ngaksel mantri beni gantaska ngaksel gi tengbang pinabagi matangda hawjik oidiba phibam khanakhre telephone da wari sanakiba aduda lujingba anina covid-19 gi hawjik oidiba phibam amadi malem gi oina laichat asi thengnabada tengbang pinanabagi matangda su khanakhi Assam, Bihar amasung Uttar Pradesh ki isaw amadi COVID-19 na sokhalaba miyam gi tengbang oina ngasi Rashtrapati Ramnath Kovind Red Cross ki tengbang gi polam sing poba trak mapan lamthakre tengbang gi polam sing adu raija sing asida rail gadi sing na makhata na pukhi gani tengbang gi polam sing adu gi manungda tarpaulin sari dhoti kambal kitchen set mompak pidak surgical masks PPE kit amadi gloves sing yauri lamthabagi thorum aduda Indian Red Cross Society gi chairman chu oiriba kendra gi haksel mantri Dr. Harshvardhan chu yauki Lising machapapan marphutaret batch ki Bihar Kadar IAS officer Rajesh Pusanna kendra gi haksel mantraloy gi anoba haksel gi secretary oina thabak puragani makhana haksel mantralay da OSD gi pham pairambani mahagna tha asigi kunthra mathoida thabak dagi potharagadaba Priti Sudan gi mahut chingani Sahi asigi April thada thabak dagi potharagadaba Priti Sudan tha ahum sangthana thabak purakhibani Akisbani Imphal dagi pau tabiri Assam da isawgi phibam phagalakpa leitri raija adugi maroiba turel ayamba imai sole kullising ani chahum hena ising thumjin khre raija adugi jila kuntaruki miyoi lakuni palom isawgi awaba mayoknari ngasi isaw aduda miyoi ani sikibaga loinana hauji phawbada raija adugi isawda sikiba migi masing marphutara manga sure lambi thongkaya amangata thokhalle isawgi awaba nanglaba mafam singda haksel bibhagna medical team sing thakre Isaw aduna mafam kayada sasan yopam kaya su thumjin khre Kaziranga National Park ki sada marphu manga ising thumjin khre Bihar da jila taragi miyoi lak nipan lom isawgi awaba mayoknari Gandak Bagmati amasung Aduwara Turel singi maruda nongleptana subadagi Darbhanga Muzaffarpur Gopalganj East amasung West Samparan isawgi phibam lusilakli Jila singasigi block humpumari henbagi panchayat Samri Kuntaro isawgi awaba mayoknari Turel kayamarum kudong tiba thaki mathakta senduna Turel khongban da leiriba miyamda mi paiba pokhalle Med department ki matung ina raija atuda lagliba pung kunmari daso akan banong suraba yai hairi Bharat amasung Israel lebak ani na puna honaminaduna COVID-19 gi ultra rapid testing kit ama puthokre laboratory da sanging tawbada ningthina mai paklaba testing kit asi hojik makhatana sanging tawkhigani Bharat Sarkar के प्रिंसिपल साइंटिफिक एडवाइजर प्रोफेसर के विजय राघवन नहाई भारत की DRDO की वैज्ञानिक सिंह इजराइल की डिफेंस रिसर्च विंग का खुसमनदुना कोविड टेस्ट तौनब खुलाई पुथोकनब होनरी AIR न्यूज का अखनना उनबदा प्रोफेसर विजय राघवन नहाई टेस्टिंग किट असिना कोविड-19 की फॉल सेकेंड कुंठा की मनुंगदा खंगहनबा ngamgani मांगनहाई ऑनलाइन वॉइस टेस्ट ब्लड एनालाइजर टेस्ट Isothermal testing amasung polyamino acid sijinaduna test tawbagi thong ase maroiba technology kaya sijinaduna puthokpani COVID-19 ka mari leinaba phattahudi hundopagi matangda Central Pollution Control Board na anoba sana kanglon phongkre anoba sana kanglon asigi matung ina anaba amasung nadaba miyoi singna sijinaruba mask amasung gloves sing hundok tungai gi mamangda macet kakthalaga se khaw amada hapsinduna yamdrabada pung humputarani thoi thamgadabani Arubeda Maruiba Pau Amukhana Rajapal Dr. Nazma Hetulana Manipur Bidhan Sabha gi mipam mathangta August 10 tagi kokre Manipur da ngarang tagi hokiba total lockdown amasung curfew na maram oiduna ngasi Imphal amasung akoibada leiba lambi sing mungtak takle Hokiba pung kunmari da leiba asida COVID-19 na naramba miyoi lising kuntra mari satruk ani naba phakre naba pharakpagi sang sada humphum doi dasmik mari mangani COVID-19 laisat marakta August 15 gi ningtam numit palan pangthoknaba sarkana akuppa chana kanglon lauthokre
अमसुंग असम अमसुंग बिहारदा इचाउगी फिबम फगलकप लेते असमदा जिला कुंतरुकी मियोय लाख 19 लोम इचाउगी अवाबा मायोकनरी पाउलोइजरे।